ꯃꯤꯖꯣꯔꯥꯝ ꯇꯥꯕ ꯂꯝꯕꯤꯅꯦ ꯃꯤꯖꯣꯔꯥꯝ ꯂꯝꯕꯤꯅꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯁꯤꯖꯥꯝ ꯂꯨ ꯀꯟꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯋꯦ ꯂꯝꯕꯤꯁꯤꯗ ꯃꯌꯥꯝ ꯂꯥꯛꯇꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤꯒ ꯊꯥꯗꯗꯅ ꯀꯩꯅꯣ ꯇꯧ ꯂꯝꯍꯥꯡ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯃꯁꯤꯃꯛꯀꯤ ꯇꯧꯍꯟꯅꯤꯡꯗꯦꯕ ꯌꯥꯝꯅ ꯂꯨ ꯍꯦꯟꯅ ꯂꯩꯍꯟꯅꯤꯡꯉꯤꯀꯣ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯡꯗ ꯆꯍꯤ ꯈꯔ ꯃꯃꯥꯡꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯂꯝ ꯀꯩꯅꯣꯁꯤꯡꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯥꯟꯕꯅ ꯂꯨ ꯍꯦꯟꯅ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯑꯣꯏꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯐꯠꯇꯕ ꯃꯌꯥꯝ ꯊꯥꯗꯔꯤꯕ ꯃꯌꯥꯝ ꯑꯆꯧꯕ ꯃꯁꯤ ꯄꯣꯂꯨꯁꯟ ꯑꯃ ꯑꯣꯏꯅꯁꯨ ꯑꯣꯏꯔꯛ ꯇꯥꯔꯦꯕ ꯃꯥꯅꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯂꯝꯍꯥꯡꯁꯤꯗ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯍꯋꯥ ꯅꯨꯡꯁꯤꯠ ꯂꯩꯒꯗꯕ ꯂꯝꯍꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯍꯥꯏꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯉꯩ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯝꯕꯤ ꯃꯄꯥꯟꯁꯦ ꯊꯥꯗꯕꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯄꯣꯂꯨꯁꯟ ꯑꯃꯈꯛ ꯐꯠꯇꯕ ꯃꯁꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯋꯥ ꯅꯨꯡꯁꯤꯠꯇꯣ ꯑꯣꯏꯔꯅꯤ ꯁꯤꯅꯦꯕ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯆꯨꯝꯕꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯇꯝ ꯈꯤꯇꯪ ꯐꯪꯕꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯛꯁ ꯇꯧꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯁꯦꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯌꯦꯡꯉꯨ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯑꯃꯨꯛ ꯎꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯏꯕꯅꯦ ꯄꯣꯛꯏ ꯃꯁꯤ ꯂꯝꯍꯥꯡꯅ ꯌꯥꯝ ꯂꯨꯅ ꯂꯩꯒꯗꯕꯅꯦ ꯃꯥꯅꯤ ꯃꯤ ꯌꯥꯝꯅ ꯀꯨꯡꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯉꯛ ꯀꯩꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯑꯍꯥꯡꯕꯁꯤꯗ ꯂꯥꯛꯄꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯗ ꯇꯥꯔꯤꯕ ꯂꯝꯕꯤꯗ ꯇꯥꯔꯤꯕ ꯕꯣꯔꯥ ꯁꯦ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯜꯂꯒ ꯁꯤ ꯂꯪꯊꯔꯝꯕꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯅꯤ ꯁꯤ ꯂꯝꯕꯤ ꯂꯝꯁꯥꯡꯁꯤꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅ ꯂꯥꯛꯏꯁꯤ ꯃꯁꯤ ꯃꯌꯥꯝꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯔꯛꯇ ꯑꯩꯈꯣꯏ ꯅꯥꯔꯣꯟꯗ ꯂꯥꯛꯇꯅ ꯃꯁꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯉꯁꯥꯏ ꯃꯣꯏ ꯐꯣꯡꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯃꯣꯏꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯅꯦꯕ ꯃꯥꯅꯤ ꯑꯩꯈꯣꯏ ꯁꯣꯝ ꯉꯁꯤꯒꯤ ꯃꯄꯥ ꯃꯄꯥꯗ ꯂꯩꯕ ꯃꯌꯥꯝ ꯂꯥꯛꯑꯒ ꯌꯣꯝꯁꯜꯂ ꯄꯨꯔ ꯂꯥꯛꯑꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯉꯩ ꯂꯪꯊꯣꯛꯑꯝꯕꯗꯨꯅꯦꯕ ꯅꯨꯡꯗꯥꯡꯗ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯒꯁꯨ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯂꯥꯛꯑꯒ ꯃꯤ ꯑꯗꯨꯝ ꯁꯔꯛ ꯌꯦꯡꯉꯒ ꯂꯝꯍꯥꯡꯅꯤꯅ ꯃꯣꯏꯗ ꯃꯇ ꯆꯥꯔꯦ ꯊꯥꯗꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅꯒ ꯁꯔꯀꯥꯔꯅꯒ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯍꯥꯏꯕ ꯀꯥꯏꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯗꯤ ꯃꯁꯤ ꯁꯔꯀꯥꯔꯅ ꯄꯨꯊꯣꯔꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯃꯗꯨ ꯉꯥꯛꯅ ꯆꯠꯄꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯉꯥꯛꯃꯤꯟꯅꯔꯒꯅꯤ ꯂꯨꯗꯣꯔꯤꯁꯤ ꯑꯩ ꯏꯊꯣꯟꯇꯅ ꯃꯁꯤ ꯉꯥꯛꯑꯒ ꯌꯥꯗꯦꯕ ꯄꯨꯝꯅꯃꯛꯁꯦ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯃꯔꯨꯑꯣꯏꯅ ꯁꯔꯀꯥꯔ ꯐꯕ ꯍꯥꯏꯖꯕꯅ ꯄ꯭ꯔꯖꯥ ꯐꯔꯒ ꯁꯔꯀꯥꯔ ꯐꯗꯣꯏꯅꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯐꯠꯇ꯭ꯔꯒꯗꯤ ꯁꯔꯀꯥꯔꯁꯨ ꯃꯣꯏ ꯐꯕ ꯉꯝꯗꯦꯕ ꯑꯅꯤꯃꯛ ꯐꯕ ꯇꯥꯏꯌꯦꯕ ꯑꯗꯨꯅꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣই ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯕ ꯃꯥꯅꯤ ꯑꯩ ꯈꯪꯅ ꯅꯪ ꯈꯪꯉꯒꯗꯤ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯗꯦꯕ ꯃꯥꯅꯤ ꯈꯨꯗꯤꯡꯃꯛꯇ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯥꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯏꯌꯥꯝꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕꯅꯁꯨ ꯏꯌꯥꯝꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯖꯗꯕ ꯋꯥꯐꯝ ꯈꯔꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯏꯌꯥꯝꯕꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯨ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯅꯪ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯌꯨꯝꯗ ꯂꯩꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯂꯩ ꯑꯁꯨꯝ ꯍꯤꯡꯅꯅꯕꯒꯤ ꯍꯣꯠꯅꯖꯔꯤ ꯑꯃ ꯇꯧꯗꯅ ꯍꯣꯏꯅꯦ ꯑꯃꯁꯨꯡ ꯉꯁꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯗ ꯊꯤꯕꯗ ꯃꯇꯝ ꯀꯌా ꯎꯅꯗꯕ ꯅꯧꯅ ꯑꯃꯨꯛ ꯎꯅꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤꯗ ꯇꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯁꯤꯀꯣ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯋꯥꯈꯜꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯀꯅꯥꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯗꯕꯅꯤ ꯃꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯞꯅ ꯆꯠꯈꯤꯕ ꯌꯥꯎꯏ ꯈꯔꯅ ꯌꯨꯝꯗ ꯂꯩꯍꯧꯏ ꯑꯗꯨꯝ ꯃꯥꯅꯤ ꯑꯗꯣ ꯏꯌꯥꯝꯕꯒ ꯎꯅꯕꯁꯦꯀꯣ ꯏꯌꯥꯝꯕꯒ ꯐꯣꯇꯣ ꯃꯆꯥ ꯑꯃꯇꯪ ꯅꯝꯃꯤꯟꯅꯁꯤ ꯖꯥꯏ ꯄꯨꯟꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤ ꯋꯥꯅꯤ ꯑꯩ ꯁꯦꯜꯐꯤꯔꯣꯝꯗ ꯄꯨꯊꯣꯔꯛꯀꯦ ꯏꯌꯥꯝꯕ ꯎꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯀꯣꯏꯃꯤꯟꯅꯔꯨꯁꯤ ꯀꯣꯏꯃꯤꯟꯅꯕ ꯌꯥꯏ ꯃꯇꯝ ꯉꯥꯏꯍꯥꯛ ꯐꯪꯉꯤꯕ ꯃꯇꯝꯁꯤꯗꯀꯣ ꯏꯌꯥꯝꯕꯒ ꯃꯇꯦꯛ ꯑꯃꯇꯪ ꯌꯥꯝꯅ ꯑꯄꯥꯝꯕ ꯃꯐꯝꯗ ꯆꯥ ꯆꯠꯄ ꯐꯝꯃꯤꯟꯅꯔꯨꯁꯤ ꯉꯥꯏꯍꯥꯛ ꯀꯣꯏꯃꯤꯟꯅꯔꯨꯁꯤ ꯐꯖꯕ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕꯁꯤꯡꯁꯦ ꯌꯦꯡꯃꯤꯟꯅꯔꯨꯁꯦꯕ ꯃꯁꯤ ꯔꯤꯀ꯭ꯔꯦꯁꯟ ꯀꯧꯏ ꯃꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯟꯇꯤꯁꯨ ꯑꯣꯏꯅꯀꯣ ꯑꯩ ꯊꯕꯛ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯇꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯏꯃꯤꯟꯅꯒꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯃꯅꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯣꯏꯊꯣꯛꯄ ꯌꯥꯏ ꯑꯗꯨꯅꯤ ꯑꯁꯤꯒ ꯂꯝꯕꯤ ꯃꯄꯥꯟꯁꯤꯒ ꯁꯤ ꯊꯥꯗꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯑꯁꯤꯅ ꯃꯅꯝ ꯐꯥꯎꯕ ꯅꯝꯁꯤꯜꯂꯛꯑꯦꯀꯣ ꯃꯐꯝꯁꯤꯒ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯃꯅꯝ ꯅꯝꯃꯤ ꯃꯤꯁꯦ ꯐꯠꯇꯕ ꯃꯅꯝ ꯁꯤꯒꯨꯝ ꯇꯥꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄꯥꯏꯕꯤꯒꯦꯔꯥ ꯁꯣꯝꯗꯒꯤ ꯑꯝꯇ ꯍꯟꯖꯤꯟꯗꯕꯤꯗꯅ ꯅꯝꯕꯤꯔꯣ ꯑꯩ ꯅꯛꯁꯜꯂꯤ ꯐꯠꯇꯕ ꯂꯪꯊꯣꯛꯑꯦꯀꯣ ꯃꯃꯥꯡꯗꯁꯨ ꯂꯩ ꯂꯩꯍꯧꯋꯦ ꯇꯥꯞꯄꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯒꯤꯀꯣ ꯃꯐꯝꯁꯤꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯇꯧꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯕ ꯈꯪꯗꯦ
lambi da tawi yon lambi ko mayam tawi mayam asing tingam na nalay ya ko You can say what you want. I already know it's destiny. Maybe you should stop. live lambi da pa di jorok tre dolai di jorok tre dolai di jorok tre masih yang Just baby, beg you be safe in my arms, baby. Just take a leap of faith. yang mana bari pam jabat sigar je kana hari bad Penanda pergi Manipuri singer dah. Manipuri da kana Koi meeting singer dah jadi jam pak kita pergi. Senior singer dah hai dari bawah. Jam pak kita pergi album Siam jam pak. Album Siam ada lagi magi ni koi nak kita pergi. Pun Joy Kumar. Joy Kumar tu pergi. Album Siam Joy Kumar. Mungkin pergi. Album Siam dia ini tu na jam ni jenak pam sini kering lagi tu. Magi sur ada lagi mana pada pergi pun magi konjer Siam. Mana pada tu sur dia maksud pergi sur Siam lem bahai dah. Lem bahai. Bajai. Ada lagi arai kusu boleh tak? Magi sih siapa ni macam kamu cakap wana tu. Aduh anak pada di yang na pam jabat kita nak tarak pada ni. Kita nak tarak boleh dia ina pam macam pergi. Aku sungguh singgah hai dari tu. Punjab Paris ya. Magi panggil dah. Magi suruh dah. Magi parti macam tu lagi jam. Bajai petang dah. Pergi Hindi ke saya dah dalam persen ni. Mana pergi. Kalau pergi kita pergi Hindi ke orang kepala jam. Mana persen dah bajai hari ni. Magi bos lum mana jam. Punjab jam sengi agak pergi lum mana. Kalau magi saja pergi box ka pergi sakam macam sudah sound box tak. Bila aku macam macam ni, is kau jam ni. Aja kau kasar malugram tadi ni ada. Malugram tadi ni. Tapi latest tadi yang mana kami bersinggah lagi. Latest tadi anu aku singgah dia ni tu jam. Ada nak idea tu. Dia tu jangan lagi saya. Hai punya. Taruh tadi aku pergi female singer tadi anu ubah. Latest saya pergi jaya pergi Pusparani siapa. Pusparani. Mama jam kan. Kau tu ni. Jam angang mana sekolah hujan. Jam pergi magi sini ikut mana pergi. Magi saya asim mama tu kerja apa am tadi. Lagi jam pergi. Jam nong aja. Mati yang malah uji kabung aja orang kau. Mati yang malah pasal yang baga wari watai mati yang sana masih jo. Jam nong aja hajar iba kau. Asyik kita mati yang cakap kau. Aina khanga jawa. Aina school lagi kat thora kau. Hai na pergi. Mai dua canga kat cah kat tak siapa kat cah stall lagi kat tea stall kali. Tea stall hai dong. Hai dah. Kat canga kat cah kapa memang narusi. Ada lagi muka kat dah apa kali tahu apa betul. Dominasi. Asyik kamu masih bazar jauh le. Masih di hang drama ni. Aiki. Hang. Kau itu. Hang. Jangus. Yang memang nak ham macam tu. Kamu train palam ni. Lagi moi tadi ni pan dok isu nanti. Kenapa sih mai dia hang drama dia antara? Nasi hang drama le. Anu bila? Anu kita hai film sih lah. Mana? Hangang sini di luar kita wali apa? Ungkit ada. Baru dah. Betul tak? Dah apa? Dah yang mana nak kau yang besar ya. So ini selektor bukan ni. Yang itu canggih orang kamu masa. Yang belum patut sih lah. Ini siapa? Mungkin di sekolah dia hang tu. Sekolah hang tu. Dia siapa ya? Sina Kabungan Bazaar की संजन बमनी हाँ नदी पक्का चलम दे उजिती वक़्त से कर दी समझन गए मैं इधर ताबियो दुक लोइना ना सिगी नाकन द पैरी बा अमोदा काय मयाम सिंग से
ꯑꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯇ ꯐꯠꯍꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯁꯤꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯆꯥꯔ ꯊꯛꯑꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯀꯣꯜ ꯗ꯭ꯔꯤꯡꯛꯁꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯒꯨꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯂꯪꯊꯣꯛꯄ ꯇꯥꯔꯒꯁꯨ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯕ ꯅꯆꯤꯡꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯪꯅ ꯇꯧꯕꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯄꯣꯂꯨꯁꯟꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯄꯟꯖꯅꯤꯡꯉꯤ ꯑꯗꯨꯅꯤ ꯑꯁꯤꯒꯨꯝꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯃꯐꯝ ꯈꯪꯗꯅ ꯑꯃꯗ ꯑꯩꯈꯣꯏ ꯄꯥꯛꯇ ꯊꯥꯗꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡ ꯀꯌꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯀꯤ ꯀꯩꯅꯣꯁꯦ ꯃꯒꯨꯟꯁꯦ ꯑꯩꯈꯣꯏꯅ ꯍꯟꯊꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯍꯜꯂꯛꯇꯕꯅꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯆꯥꯊꯣꯛ ꯍꯣꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯀꯌꯥꯃꯔꯣꯝꯒꯤ ꯑꯣꯏꯔꯛꯄꯗꯤ ꯑꯩꯈꯣꯏ ꯑꯀꯥꯏꯕ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏ ꯂꯪꯊꯣꯛꯄ ꯃꯌꯥꯝ ꯇꯤꯟꯕ ꯑꯗꯒꯤ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯡꯗ ꯐꯖꯕ ꯃꯐꯝꯁꯤꯡꯗ ꯄꯤꯕ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤꯀꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ kari hai tare koi giram dam mahum kudi makse koi sangsar koi lubul thamba dum ja bani adum ko ngasai mayam puna makse gyan set ta bada chap mana da bani na ado tamin na bagi mathau tai ngai na khali na tarne musi ke keno se aduna lu hen bai base koi gi ipum kudi mak oi ba tangai ko da sang do ja da ba koi gi adum ba isor na pirak pakin o man masi koi thugai da na koi to mayam se koi jam ngai te di wakan khalu bada aduna mayam puna gyan taminaraga lu henna ana yek sangdaba nungai ba kadang pan mas seman dam dam se foto kan si hai bigi masiga pa mas na tin nyam da te mas asi hai da mas ke mas tang kai dan bagi मना तेरी नजरों में मैं हूँ एक आवारा ओ आवारा नहीं भूलेगा मेरी जान वो सितारा चांद जैसे मुखड़े पे बिंदिया सितारा